ꯅꯣꯛꯆꯔꯤ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯒꯤ ꯑꯈꯟꯅꯕ ꯊꯧꯔꯝꯗ ꯊꯝꯖꯔꯤ ꯂꯝꯗꯝ ꯑꯁꯤꯗ ꯏꯁꯩ ꯃꯌꯦꯛ ꯏꯕꯁꯤꯡꯒꯤ ꯐꯤꯗꯥ ꯍꯥꯏꯕ ꯍꯤꯔꯝ ꯑꯁꯤꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯐꯤल्म ꯑꯃꯗꯤ ꯑꯦꯜꯕꯝ ꯏꯁꯩ ꯀꯌꯥꯗ ꯏꯁꯩ ꯃꯌꯦꯛꯀꯤ ꯑꯏꯕ ꯂꯤꯔꯤꯁꯤꯁ ꯅꯟꯗꯣ ꯅꯤꯉꯣꯝꯕꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯤꯑꯣꯗ ꯂꯦꯡꯁꯤꯟꯗꯨꯅ ꯂꯩꯕꯤꯔꯤꯕ ꯑꯁꯤ ꯃꯅꯤꯄꯨꯔꯤ ꯐꯤल्म ꯑꯃꯗꯤ ꯑꯦꯜꯕꯝ ꯏꯁꯩ ꯀꯌꯥꯗ ꯂꯤꯔꯤꯁꯤꯁꯀꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕꯤꯔꯤꯕ ꯑꯣꯖꯥ ꯅꯟꯗꯣ ꯅꯤꯉꯣꯝꯕꯅꯤ ꯑꯍꯥꯟꯕꯗ ꯑꯣꯖꯥꯕꯨ ꯑꯩꯈꯣꯏꯒꯤ ꯑꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜꯒꯤ ꯁ꯭ꯇꯨꯗꯤꯑꯣꯁꯤꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯊꯥꯒꯠꯆꯔꯤ ꯒꯣꯔꯤ ꯑꯃꯗꯤ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣ ꯏꯝꯐꯥꯜꯒꯤ ꯊꯧꯔꯝ ꯄꯨꯠꯅꯨꯡꯄꯨꯠ ꯇꯥꯕꯤꯔꯤꯕ ꯂꯝꯗꯝꯁꯤꯒꯤ ꯅꯨꯡꯁꯤꯖꯔꯕ ꯔꯦꯗꯤꯑꯣꯒꯤ ꯂꯤꯁꯅꯔ ꯄꯨꯝꯅꯃꯛꯄꯨꯁꯨ ꯑꯩꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯑꯣꯖꯥ ꯍꯧꯖꯤꯛꯁꯦ ꯑꯅꯧꯕ ꯆꯍꯤꯁꯨ ꯂꯥꯛꯂꯦ ꯑꯗꯨꯒ ꯏꯪꯊꯝꯊꯥꯒꯤ ꯌꯥꯝꯅ ꯏꯪꯕ ꯑꯗꯨꯒ ꯆꯥꯔꯤ ꯃꯈꯩꯁꯨ ꯍꯥꯎꯕ ꯃꯇꯝꯁꯨꯅꯦꯅ ꯍꯥꯏꯅꯩ ꯃꯌꯥꯝꯅ ꯑꯗꯣ ꯑꯣꯖꯥ ꯍꯧꯖꯤꯛꯁꯦ ꯑꯣꯖꯥꯒꯤ ꯑꯣꯏꯅ ꯆꯍꯤ ꯑꯅꯧꯕ ꯂꯥꯛꯄꯁꯤꯗ ꯀꯔꯤ ꯀꯔꯤ ꯑꯅꯧꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯄꯥꯏꯈꯠꯄꯤꯒꯦ ꯍꯥꯏꯅ ꯈꯟꯕꯤꯕ ꯂꯩꯕꯒꯦ ꯑꯗꯨꯒ ꯃꯇꯝꯁꯤꯕꯨ ꯅꯨꯡꯉꯥꯏ ꯅꯠꯇ꯭ꯔꯒ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯁꯤꯁꯨ ꯑꯣꯖꯥꯒꯤ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ ꯑꯅꯧꯕ ꯆꯍꯤ ꯂꯥꯛꯑꯒꯁꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯌꯥꯝꯅ ꯂꯨꯕ ꯁꯤꯆꯨꯋꯦꯁꯟꯁꯦ ꯃꯁꯤꯅ ꯑꯩ ꯈꯛꯇ ꯅꯠꯇꯅ ꯂꯩꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯝꯅꯃꯛꯁꯤꯡꯁꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯕ ꯇꯥꯟꯐꯝ ꯑꯃꯗꯗꯤ ꯑꯩꯈꯣꯏ ꯂꯣꯏ ꯂꯩꯃꯤꯟꯅꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯁꯤ ꯄꯨꯟꯁꯤꯒꯤ ꯂꯝꯕꯤꯁꯤꯗ ꯑꯩꯒꯤ ꯊꯧꯗꯥꯡ ꯍꯥꯏꯗꯤ ꯑꯩꯅ ꯁꯔꯨꯛ ꯌꯥꯖꯔꯤꯕ ꯑꯩꯅ ꯆꯠꯂꯨꯔꯤꯕ ꯂꯝꯕꯤꯗꯨꯗ ꯃꯈꯥ ꯇꯥꯅ ꯆꯠꯇꯕꯗꯤ ꯌꯥꯗꯕꯅꯤꯅ ꯍꯧꯖꯤꯛꯁꯤ ꯑꯩꯒꯤ ꯆꯍꯤꯁꯤꯒꯤ ꯑꯅꯧꯕ ꯄ꯭ꯔꯣꯖꯦꯛꯁꯤ ꯍꯥꯏꯔꯒꯗꯤ ꯐꯤꯂꯝꯒꯤ ꯏꯁꯩꯒꯤꯗꯗꯤ ꯏꯁꯩ ꯑꯃ ꯑꯅꯤꯒꯤ ꯄ꯭ꯔꯣꯖꯦꯛꯇꯤ ꯍꯧꯖꯤꯛꯁꯤ ꯀꯟꯅ ꯄꯥꯏꯔꯒ ꯂꯣꯏꯔꯒꯗꯤ ꯂꯩꯔꯕꯅꯤ ꯑꯗꯨꯒ ꯏꯁꯩꯒꯤꯗꯤ ꯂꯣꯏ ꯁꯦꯝꯕꯒ ꯂꯩꯕ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯆꯠꯊꯕ ꯌꯥꯗꯗꯅ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯑꯣꯏꯕ ꯂꯅꯥꯏꯒꯤ ꯑꯣꯏꯕꯗ ꯑꯩꯒꯤ ꯂꯥꯏꯔꯤꯛ ꯑꯍꯨꯝꯒꯨꯝꯕ ꯐꯣꯡ ꯅꯩꯅꯕꯒꯤ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌꯒꯤ ꯃꯁꯛ ꯅꯥꯏꯕ ꯑꯏꯕꯁꯤꯡꯒꯤ ꯃꯈꯣꯏꯒꯤ ꯁꯥꯍꯤꯇ꯭ꯌꯒꯤ ꯃꯆꯜꯁꯤꯡꯗ ꯁꯩꯔꯦꯡ ꯅꯩꯅꯕ ꯑꯗꯒꯤꯗꯤ ꯃꯅꯤꯄꯨꯔꯒꯤ ꯀꯜꯆꯔꯒꯤ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔꯒꯤ ꯃꯔꯝꯗ ꯅꯩꯅꯕꯒꯤ ꯂꯥꯏꯔꯤꯛ ꯑꯗꯨꯒꯨꯝꯕ ꯐꯣꯡꯅꯅꯕ ꯂꯥꯏꯔꯤꯛ ꯑꯍꯨꯝ ꯐꯣꯡꯅꯅꯕꯒꯤ ꯑꯌꯥꯝꯕ DTVꯒ ꯇꯧꯗꯨꯅ ꯂꯣꯏꯔꯒ ꯂꯩꯖꯔꯦ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯁꯦ ꯑꯗꯨꯅꯤ ꯑꯅꯧꯕ ꯆꯍꯤꯁꯤꯒꯤ ꯑꯅꯧꯕ ꯑꯁꯥ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥꯒꯤ ꯑꯩꯈꯣꯏꯅ ꯏꯁꯩ ꯀꯌꯥ ꯑꯃꯈꯛ ꯐꯖꯕ ꯃꯌꯦꯛ ꯀꯌꯥ ꯑꯃꯈꯛ ꯑꯩꯈꯣꯏꯅꯁꯨ ꯇꯥꯖꯔꯦ ꯌꯥꯝꯅꯁꯨ ꯈꯣꯏꯗꯥꯖꯩ ꯑꯣꯖꯥ ꯑꯗꯨ ꯀꯔꯝꯕ ꯃꯇꯝꯗꯒꯤ ꯑꯣꯖꯥꯅ ꯏꯕ ꯈꯨꯠ ꯊꯥꯕꯒꯤ ꯂꯝꯁꯤꯗ ꯈꯣꯡꯗꯥꯕ ꯍꯧꯔꯛꯈꯤ ꯀꯔꯥꯏꯗꯒꯤ ꯀꯔꯝꯕ ꯂꯝꯕꯤꯗꯒꯤ ꯏꯁꯥꯗ ꯏꯟꯁꯄꯥꯌꯔ ꯇꯧꯔꯒ ꯀꯔꯝꯕ ꯑꯣꯖꯥꯒꯤ ꯆꯍꯤ ꯃꯇꯥꯡꯗꯒꯤ ꯈꯨꯠ ꯊꯥꯕ ꯍꯧꯔꯛꯈꯤꯕꯒꯦ ꯍꯥꯏꯕꯁꯤꯁꯨ ꯈꯤꯇꯪ ꯊꯝꯕꯤꯌꯣ ꯑꯣꯖꯥ ꯒꯧꯔꯤ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯀꯣ ꯑꯩꯁꯤ ꯑꯗꯨꯝ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯅ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯏꯟꯈꯠꯂꯛꯄ ꯃꯇꯝꯁꯤ ꯋꯥꯈꯜꯒꯗꯤ ꯇꯥꯔꯛꯑꯕ ꯃꯁꯤꯗꯩꯁꯤꯗ ꯃꯁꯤꯒꯤ ꯑꯍꯥꯟꯕ ꯏꯟꯁꯄꯤꯔꯦꯁꯟꯁꯤꯗꯤ ꯀꯅꯥꯗꯒꯤ ꯐꯪꯒꯦ ꯍꯥꯏꯔꯒꯗꯤ ꯑꯩꯒꯤ ꯕꯕꯥꯁꯤꯗꯒꯤ ꯐꯪꯕꯅꯦꯅ ꯑꯩ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗ ꯑꯩꯅ ꯁꯨꯝ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯑꯩꯁꯦ ꯏꯁꯩꯒꯁꯨ ꯈꯔ ꯄꯥꯝꯃꯛꯑꯦ ꯏꯁꯩ ꯂꯤꯂꯥ ꯗ꯭ꯔꯃꯥꯁꯦ ꯈꯔ ꯑꯗꯨꯝ ꯄꯥꯝꯕ ꯏꯁꯄꯤꯁꯤꯌꯦꯜꯂꯤ ꯏꯁꯩꯁꯤꯗꯤ ꯌꯥꯝ ꯄꯥꯝꯃꯦ ꯏꯁꯩꯁꯤꯗꯤ ꯑꯗꯨꯝ ꯑꯉꯥꯡ ꯑꯣꯏꯗꯒꯤ ꯏꯁꯩ ꯇꯥꯕꯁꯦ ꯃꯁꯤ ꯔꯦꯗꯤꯑꯣꯗ ꯏꯁꯩ ꯂꯥꯛꯀꯅꯤ ꯍꯥꯏꯔꯕꯀꯣ ꯑꯗꯒꯤ ꯑꯩꯈꯣꯏ ꯃꯥꯏꯞꯇ ꯃꯇꯝ ꯑꯃꯗ ꯃꯥꯏꯞꯇ ꯂꯨꯍꯣꯡꯕꯒꯤ ꯀꯔꯤꯒꯤ ꯈꯣꯡꯕ ꯌꯥꯝ ꯆꯠꯅꯔꯝꯃꯤꯗꯅꯀꯣ ꯂꯥꯏ ꯍꯔꯥꯎꯕ ꯀꯔꯤꯒꯤ ꯂꯥꯏ ꯍꯔꯥꯎꯗ꯭ꯔꯤꯉꯩ ꯅꯨꯃꯤꯠ ꯈꯔꯅꯤ ꯋꯥꯠꯂꯤꯉꯩꯗꯒꯤ ꯂꯥꯏꯕꯨꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯤꯟꯕ ꯂꯥꯡꯕ ꯇꯧꯕꯁꯦ ꯑꯗꯒꯤ ꯂꯤꯂꯥ ꯇꯧꯕ ꯂꯤꯂꯥꯗꯤ ꯑꯩ ꯌꯦꯡꯕ ꯀꯥ ꯍꯦꯟꯅ ꯆꯠꯂꯛꯇꯦꯕ ꯑꯗꯨꯕꯨ ꯂꯤꯂꯥ ꯇꯧꯅꯤ ꯍꯥꯏꯕꯒꯤ ꯃꯣꯏꯅ ꯂꯥꯡꯕꯒꯤ ꯏꯁꯩ ꯊꯥꯕꯁꯦ ꯃꯁꯤꯗꯤ ꯑꯩ ꯂꯥꯏꯔꯤꯛ ꯄꯥꯔꯝꯃꯁꯨ ꯂꯥꯏꯔꯤꯛ ꯄꯥꯅ ꯑꯗꯨꯝ ꯏꯁꯩ ꯇꯥꯕꯒꯤ ꯍꯩꯅꯕꯤꯁꯤ ꯍꯧꯖꯤꯛꯁꯨꯅꯦ ꯑꯩ ꯀꯔꯤꯒꯨꯝꯕ ꯏꯕ ꯈꯣꯠꯄ ꯇꯧꯕꯁꯦ ꯑꯩꯅ ꯃꯁꯤ ꯃꯨꯠ ꯅꯨꯡꯉꯥꯏꯔꯛꯑꯗꯤ ꯑꯩ ꯏꯁꯩ ꯇꯥꯔꯒ ꯑꯗꯨꯝ ꯏꯗꯣꯏꯅꯦꯕ ꯑꯔꯥꯡꯕꯗꯤ ꯌꯥꯗ꯭ꯔꯦ ꯑꯇꯞꯄ ꯏꯁꯩ ꯌꯥꯝ ꯃꯦꯂꯣꯗꯤ ꯑꯣꯏꯕ ꯏꯁꯩꯁꯤꯡꯁꯦ ꯇꯞꯅ ꯇꯥꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯕꯕꯥꯁꯤ ꯏꯁꯩ ꯏꯔꯝꯃꯦ ꯇꯧꯕꯇꯕꯨ ꯏꯁꯩꯁꯤꯡꯁꯤꯗꯤ ꯃꯇꯝꯗ ꯐꯣꯡꯕꯗꯤ ꯅꯠꯇꯕ ꯃꯥꯒꯤ ꯍꯤꯟꯗꯨꯁꯇꯥꯟꯒꯤ ꯕꯣꯏ ꯑꯄꯤꯛꯄ ꯑꯃ ꯂꯩꯔꯝꯕꯗꯨꯗ ꯏꯁꯩꯁꯤ ꯐꯖꯅ ꯏꯔꯒ ꯑꯗꯩ ꯋꯥꯔꯤ ꯃꯆꯥ ꯅꯣꯕꯦꯜꯒꯁꯤ ꯏꯔꯒ ꯈꯔ ꯊꯦꯡꯅꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗ ꯇꯔꯪ ꯀꯥꯏꯅ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅꯒꯤ ꯑꯍꯟꯁꯤꯡꯒꯤ ꯎꯄꯨꯗꯣ ꯎꯄꯨ ꯃꯆꯥꯗ ꯐꯥꯀꯠꯂꯨꯔꯀꯥꯟꯗ ꯈꯤꯇꯪ ꯑꯩꯅ ꯋꯥꯈꯜ ꯈꯔ ꯇꯥꯔꯀꯥꯟꯗ ꯊꯦꯡꯅꯕꯁꯤꯗꯒꯤ ꯑꯩ ꯁꯨꯝ ꯁꯥꯟꯅꯩ ꯏꯁꯩ ꯀꯔꯤꯅꯣꯗꯤ ꯈꯪꯄꯣꯠꯇꯦ ꯃꯤꯅ ꯁꯛꯄ ꯈꯣꯠꯄ ꯑꯗꯩ ꯍꯤꯟꯗꯤꯒꯤ ꯏꯁꯩꯁꯤꯃꯀꯣ ꯃꯇꯝꯗꯨꯗꯤ ꯌꯥꯝ ꯀꯟꯅ ꯇꯧꯔꯝꯃꯤꯗꯅꯀோ ꯑꯗꯩꯗ ꯃꯇꯝꯁꯤꯗꯁꯨ ꯀꯨꯟꯖꯕꯤꯍꯥꯔꯤ ꯌꯥꯝꯕꯨꯡ ꯀꯨꯟꯖꯕꯤꯍꯥꯔꯤꯁꯦ ꯕꯤ ꯀꯨꯟꯖꯕꯤꯍꯥꯔꯤ ꯁꯔꯃꯁꯦ ꯃꯥꯁꯨ ꯌꯥꯝ ꯀꯟꯅ ꯐꯥꯎꯒꯠꯂꯛꯄ ꯃꯇꯝ ꯑꯣꯏꯌꯦꯕ ꯑꯗ ꯃꯥꯒꯤ ꯏꯁꯩꯁꯤꯡꯁꯤ ꯍꯥꯟꯅ ꯂꯩꯔꯝꯃꯤꯕ ꯏꯁꯩ ꯈꯨꯠꯁꯛꯁꯤꯗꯒꯤ ꯃꯥꯁꯤ ꯈꯔ ꯆꯦꯟꯖ ꯇꯧꯔꯛꯄꯒꯤ ꯃꯑꯣꯡ ꯑꯃ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯃꯇꯝꯗꯨꯒꯤ ꯃꯥꯒꯤ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯏꯁꯩꯁꯤꯡ ꯁꯛꯑꯝꯃꯤꯕ ꯑꯍꯜ ꯂꯃꯟꯁꯤꯡꯁꯤꯗꯒꯤ ꯀꯨꯟꯖꯕꯤꯍꯥꯔꯤꯒꯤ ꯏꯁꯩꯁꯤ ꯊꯣꯛꯂꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯗ ꯑꯉꯥꯡ ꯑꯣꯏꯅ ꯌꯥꯝ ꯄꯥꯝꯕ ꯑꯣꯏꯈꯤꯕ ꯃꯥꯒꯤ ꯏꯁꯩꯁꯤꯃꯒ ꯉꯁꯥꯏꯒꯤ ꯕꯕꯥꯅ ꯏꯔꯝꯕ ꯃꯥꯒꯤ ꯗꯥꯏꯔꯤꯗꯤ ꯅꯠꯇꯕ ꯑꯩꯈꯣꯏ ꯕꯣꯏ ꯍꯤꯟꯗꯨꯁꯇꯥꯟ ꯕꯣꯏꯗ ꯏꯔ ꯊꯅꯝꯕꯁꯦ ꯑꯩꯈꯣꯏꯒꯤ ꯄꯦꯖ 50-60 ꯄꯥꯟꯕꯁꯦ ꯁꯤꯒꯨꯝꯕ ꯕꯣꯏ 2-3 ꯂꯩꯔꯝꯃꯦ ꯍꯦꯟ ꯔꯥꯏꯇꯤꯡꯁꯤ ꯐꯖꯅ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯏꯪ ꯄꯦꯟꯁꯤꯅ ꯏꯕꯅꯦ ꯄꯥꯔꯨꯕꯅꯦ ꯁꯣꯝꯗ ꯌꯥꯝꯕꯨꯡ ꯀꯨꯟꯖꯕꯤꯍꯥꯔꯤꯒꯤ ꯏꯁꯩꯁꯤꯅ ꯐꯥꯎꯒꯠꯂꯛꯄ ꯃꯥꯒꯤ ꯀꯟꯅ ꯆꯈꯠꯂꯛꯄ ꯃꯇꯝ ꯑꯃ ꯂꯩꯈꯤꯌꯦꯕ ꯅꯧꯅ ꯊꯣꯛꯂꯛꯄꯒꯤ ꯃꯇꯝ ꯑꯅꯤꯁꯤ ꯆꯥꯟꯅꯈꯤꯕꯗꯒꯤ ꯑꯩꯉꯣꯟꯗ ꯏꯁꯩꯁꯤꯒꯤ ꯀꯩꯅꯣꯁꯤ ꯏꯅꯤꯡꯕꯒꯤꯁꯤ ꯑꯩꯉꯣꯟꯗ ꯌꯥꯝꯅ
masing ngan pokibra na yap seng na haijar kan sini ai ngon inspiration pi gi base ani si mapi za yam pi ngai degi ining bagi apam base oza da dumak leira khre hai basi masu ai khoi khangjare adugo za khoina isai ka yam khak ta za khre isai sing sigi marak tagi mayam na thoidok hendok na pamna ba khoi khallude hai ba film sigi khallude haina dumak su sei hobo ma le isai se aduga legai pa khangi karam na nang bu kawro hai bano isai ani se su ki matik mayam na yam pam na bi ba isai su ai khoi no oi haina khanje adoza isai ani se ahanbagi khallude haibase sigi matang se oza isai se kamaina ga sagat birakibage masigi su yamna nungaiba wari ke amakak suleramgani haina thaje siga loinana ozana film gi lamsida karamna khong thangji lakhibage haibagi matang da su haibiyo akoi isai sidi yam iningba de khungang da su popunina isai ma iraga kamai taroga cassette phong matam du audio cassette che sigi keno sine khujiki sugum basina tebako are da kamai phongge haibase akoina adusu khangdaba ada pamangi dina matamduda isaidi yam nganna class aina ngasai class 8 karak paswai se 7 8 karak paswai do oigane ba ini isai iba horok pase aduga isai sum iri ga sum thamakpa ada koina barada laik tamina ba sida sum ahangwa madam adi yum thado go su lakpagi itom daga sum barada leira kanda ga leiminar ba imana ba si mayum daga sanagi ba koi kharaka daga lehoro kanda barada isik chik matam se masigum ba sidi isai sidum thoe 이 버시 아직 버시 보이도 좀 탐미 이래 그 탐미 하려 보이지 후이도 마 간멘 따기더라 아데 다이다 무이 아데 보이다 무이 또 버시더기 콜레스타 무고 마탐시더기 디 이세시 퐁닝버기 와칼람수 라에 아데 퐁닝드나 거기 칼라카 카라기 마나크수 잣루이고 잣루가 마사이 이세시 부토거다 akoina paisa tawjaraga puthokpani je khoi khangpote kalakari chatlaga isai sim sakpi bai piruba amoju karim haide ho thanamu ga haraga dum ade angang su oibani ko ma haraga khoi ji kari tawduno khangdamina dum isai si karim tawbidre khar thengdara ko matam sidadi akoina eme ga loro matung sida taranjit ning thauja khoi gi film gi hoji kumanglila gi maming chata ibasi ai gi isai gi career da ma se achauba mating pangbiba ai iyamba singne ade ibani si kamaina kamdong na naksin negri no haibasi ikhang khangudna yam naksin na bam oireba matam sida isi naharong gi thodam khoi khab pausi se masida isi isi feature sub editor oina lei aduga nomaising khuding gi khoi sunday special page edna manipur gi film gi drama gi sumang lila gi aide lo subsela kar jagoi gi art and culture gi lamda masak naiba aduga nauna machin tungkholakwa mi jingji aina chatna unaraga interview lawraga moigi maramde ibagi kaino amakak ne Sunday special page koropati Sunday special page tawdringaida 1999 adwai diga isi unaruba thenarubai pawdam haidana akoigi hujiki jimak chap mane aduna unaruba thenarubai pawdam mana tholaga tawbane tawbasi digi sum manipur gi khara masak naiba mi ji khara sum tinarapadi khangnajari edana ko khangnarakpadagi taranjit ibani jisu magi lila kan phogolku matamsi magi lidi sigi gulaf ningul chakuba adagi resta fen gusmugi kudol phawlo matamsida magi lila sigi maramda matamda sumang lila film gi aina su akoi gi naharong gi thawdang gi oina su aina he review towe yenga ibasi ade maji khangnarakpadagi ibani sum pulakpa ade sum film tawsi पैसा दिन लई पोती को मतलब न माजु सुमांगली ला आयाम बनी फिल्म गिरोम जि मी स्क्रिप्ट खर मार सेम दो को परि तो बिरगा मागी ओइबो फिल्म लोम दियाम संजन बदि तौद्रि अदेना तांजी कर तौसी अखोइ जु फिल्म तौसी इसै दु ए खर इजगे ए इसै इबजि याम पामी ना हाइबो अदेदि माने तौरदम हति producer thirage ta tawrada mi ibani na tawdra film je mai khar ga hore eba khora aba matung adugi mamang da film amara kaino tawminara matung da hujiki khaludi sidi magi home films production mai tonganam linkhatsaraga torokpane masi magi boardi yorakle haidana koi peacemaker artist association sanaba amatam sumanglila amakhane matam da isi ISRD academy da oja oire madu 2007 size oigani 7 gi angan matam si adama si nong mengonda phone tore sumai tawduna film ma tawdorabani adu ibani unasi matam da film ji khallude na tholam da ba male ai ningjing bada ko adu oire su haibra kai no ma thole film ma ming chi taran chi na sumai to film nam dorabani sina kas mai pigre isai si nang iro mamang da su isai si akoi si film ani de pungre amana magi da ni haiba film aduna ma adu mai lila am de gi kana to bani
ꯑꯦꯗꯥꯞ ꯇꯧꯕꯅꯤ ꯐꯤꯂꯝꯗ ꯑꯗꯨꯅꯤ ꯑꯩꯈꯣꯏꯅ ꯏꯍꯥꯟ ꯍꯥꯟꯕꯗ ꯏꯕꯥꯅꯤꯒꯤ ꯀꯩꯅꯣꯗꯣ ꯇꯧꯃꯤꯟꯅꯈ꯭ꯔꯤꯁꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯗꯁꯨ ꯐꯤꯂꯝ ꯄ꯭ꯔꯗꯛꯁꯟꯁꯦ ꯁꯤꯒꯤ ꯇꯦꯂꯪꯒꯥꯃꯩꯁꯤꯁꯨ ꯑꯗꯨꯗꯁꯨ ꯈꯔ ꯇꯧꯃꯤꯟꯅꯔꯦ ꯑꯗꯩ ꯈꯜꯂꯨꯗꯦꯁꯤꯅ ꯏꯕꯥꯅꯤꯒꯤ ꯑꯍꯨꯝꯁꯨꯕ ꯀꯩꯅꯣꯅꯦꯕ ꯏꯁꯩꯗ ꯑꯩꯒ ꯃꯥꯒ ꯄꯨꯟꯃꯤꯟꯅꯕꯁꯦ ꯁꯤꯗꯅ ꯐꯖꯅ ꯏꯕ ꯑꯝꯇ ꯀꯩꯅꯣ ꯇꯧꯁꯤ ꯀꯥꯏ ꯃꯃꯥꯡꯗꯁꯨ ꯅꯪꯅ ꯏꯈꯤꯕꯗꯗꯤ ꯍꯦꯟꯅ ꯇꯧꯅꯕꯅ ꯍꯥꯏꯕꯗꯒꯤ ꯏꯁꯩꯁꯤ ꯏꯔꯀꯥꯟꯁꯤꯗ ꯉꯁꯥꯏꯒꯤ ꯃ꯭ꯌꯨꯖꯤꯛ ꯑꯗꯨꯅ ꯏꯁꯩꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯦ ꯁꯤꯒꯤ ꯏꯁꯩꯁꯤꯃꯗꯤ ꯍꯦꯛꯇ ꯆꯠꯂꯗꯕꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯆꯠꯂꯣꯏꯗꯕꯅꯤ ꯍꯥꯏꯁꯨ ꯂꯩꯇꯦ ꯉꯁꯥꯏꯒꯤ ꯂꯥꯏꯕꯛ ꯐꯕ ꯉꯁꯥꯏꯒꯤ ꯏꯁꯩ ꯃꯌꯦꯛ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃ꯭ꯌꯨꯖꯤꯛ ꯀꯝꯄꯣꯖ ꯇꯧꯕꯤꯔꯤꯕ ꯃꯥꯅ ꯇꯧꯔꯛꯄ ꯃ꯭ꯌꯨꯖꯤꯛ ꯀꯝꯄꯣꯖꯁꯦ ꯁꯤꯒ ꯏꯁꯩ ꯃꯌꯦꯛꯁꯤꯒ ꯌꯥꯝꯅ ꯆꯥꯁꯤꯟ ꯆꯨꯁꯤꯟꯅꯕ ꯑꯃꯈꯛ ꯆꯪꯉꯦꯕꯀꯣ ꯏꯁꯩꯁꯤꯗ ꯃꯌꯥꯝꯅ ꯌꯥꯝꯅ ꯄꯥꯝꯅꯈꯤꯕꯒꯤ ꯃꯔꯝꯁꯦ ꯑꯩꯅ ꯈꯟꯕꯗ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯌꯥꯝ ꯇꯥꯟꯅꯕꯁꯦ ꯑꯩ ꯈꯛꯇꯒꯤ ꯂꯅꯥꯏꯗ ꯑꯣꯏꯕ ꯅꯠꯇꯕ ꯑꯃꯈꯛꯇꯒꯤ ꯂꯅꯥꯏꯗ ꯁꯤꯗꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯑꯄꯨꯟꯕꯒꯤ ꯇꯤꯝ ꯋꯥꯔꯛ ꯑꯃꯅꯤꯅ ꯃꯇꯝꯗꯨꯗ ꯏꯁꯩꯁꯤꯒꯤ ꯃ꯭ꯌꯨꯖꯤꯛ ꯇ꯭ꯋꯤꯟ ꯇꯧꯔꯤꯕ ꯁꯤꯗꯤ ꯏꯅꯥꯎꯁꯤꯡ ꯑꯃꯈꯛꯅꯦꯕ ꯈꯣꯒꯦꯟꯅ ꯃꯥꯁꯤ ꯃꯌꯥꯡ ꯏꯝꯐꯥꯜꯗꯩꯅꯤ ꯃꯥꯏ ꯑꯇꯣꯞꯄ ꯃꯃꯤꯡꯁꯤꯅ ꯐꯤꯞꯁꯟ ꯀꯧꯋꯦ ꯐꯤꯞꯁꯟ ꯂꯥꯏꯁ꯭ꯔꯝ ꯑꯗ ꯃꯥꯁꯤ ꯂꯤꯂꯥ ꯄꯥꯔꯇꯤ ꯑꯃꯗ ꯃꯥꯁꯤ ꯌꯥꯎꯕ ꯖꯥꯠꯅꯤ ꯑꯗ ꯑꯩꯁꯨ ꯑꯗꯨ ꯃꯥꯁꯤ ꯑꯍꯥꯟꯕ ꯈꯪꯅꯕꯅꯦꯕ ꯂꯣꯏꯅ ꯏꯁꯩꯁꯤ ꯏꯔꯀꯥꯟꯁꯤꯗ ꯉꯁꯥꯏꯒꯤ ꯈꯣꯒꯦꯟꯁꯤꯅ ꯑꯩꯉꯣꯟꯗ ꯗꯥꯟꯗꯣ ꯃꯌꯦꯛꯇꯤ ꯌꯥꯝ ꯐꯖꯔꯦ ꯑꯗꯨ ꯑꯩ ꯇ꯭ꯋꯤꯟ ꯇꯧꯕꯗ ꯁꯤꯒꯤ ꯋꯥꯍꯩꯁꯤ ꯅꯠꯇꯕ ꯁꯨꯝ ꯍꯥꯏꯌꯦꯕ ꯑꯩꯅ ꯀꯔꯤꯅꯣꯅꯦ ꯈꯣꯒꯦꯟ ꯅꯪꯅ ꯑꯩꯅ ꯏꯔꯛꯄ ꯅꯪꯅ ꯋꯥꯍꯩ ꯅꯠꯇꯕ ꯁꯤ ꯅꯠꯇꯕ ꯍꯥꯏꯁꯤ ꯀꯔꯤꯅꯣ ꯅꯪꯅ ꯈꯟꯕꯗ ꯑꯩꯅ ꯎꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯅ ꯇꯧꯋꯦꯕ ꯑꯍꯥꯟꯕꯗꯗꯤ ꯈꯜꯂꯨꯗꯦ ꯅꯣꯡꯃꯇ ꯅꯨꯡꯁꯤꯕꯁꯤ ꯑꯁꯨꯛ ꯋꯥꯒꯅꯤ ꯑꯍꯥꯟꯕꯁꯤ ꯁꯤ ꯑꯣꯏꯔꯝꯗꯦ ꯎꯔꯨꯗꯦ ꯅꯣꯡꯃꯇ ꯊꯥꯖꯒꯤ ꯑꯃꯝꯕ ꯃꯥꯏꯊꯣꯡꯑꯅ ꯂꯩꯔꯝꯕꯅꯦ ꯑꯗ ꯁꯤ ꯃꯌꯦꯛꯇꯤ ꯌꯥꯝ ꯐꯖꯩ ꯑꯗꯨꯕꯨ ꯑꯇꯥꯕ ꯂꯤꯁꯅꯔꯁꯤꯡꯅ ꯅꯠꯇ꯭ꯔꯒꯅ ꯏꯟꯈꯠꯂꯛꯄ ꯃꯤ ꯑꯃꯅ ꯑꯗꯩ ꯑꯍꯜ ꯑꯃꯅ ꯃꯣꯏꯗ ꯍꯦꯛꯇ ꯑꯩꯈꯣꯏ ꯀꯦꯆꯤ ꯑꯣꯏꯒꯗꯕ ꯇꯥꯕꯗ ꯗꯥꯎꯟꯂꯣꯗ ꯇꯧꯒꯗꯕ ꯃꯌꯦꯛ ꯑꯣꯏꯍꯟꯖꯤꯁꯤꯅꯦꯕ खन बयाब खल कान अदुमाय तौर खलुदे नोमत नुक्सिबसे वागनी है अदुई मखादि हाने इ लेग्रबनी अदुई मखादि करीम होंगदे मथकी जे कोइन होंगदोखि हान बगी लाइन मयाम न चिंद लोई हुजि चिंद पैसे अदा अदेदि इसाइसि लोइना खोगेनगा माना खरगा ट्विन तौर पोटसी ट्विन तौबिर को पोटसी अमु अखोगी ओजा गोपी कोक्सिगा तौरगा इसाइसि ओजा गोपी की रिकॉर्डिंग स्टूडियो से नम्मे अदेगी सकपना इसन मंदाकिनीगा अखोगी ओजा नौबोइगा तौरे अदुमाय तौदने इसाइसि सेमगा ngasai film mamingji ju khallude tholaji haidana adumai toroga tanjitna thonbigibani adu laibak phadana isaiji matamdugi radio gi film isaiji top 10 da su yam kuina changba ngamba isai mane koina su angang oiringai da duma radio da taba da top 10 lakpa sida duma isai se taba phangki be isai ni mayam yam pamna ki be isai ni oza adu mayam nungsibi ba haitare masi akoina kaisu khangdana haidana irubana teko masi ina haijabadu chana ba am khak change siga loina nang ozagi isai kaya da mayam ne am pamna bi ꯎꯕ ꯃꯇꯝꯗ ꯑꯣꯖꯥ ꯊꯃꯣꯏꯗꯒꯗꯤ ꯀꯃꯥꯏꯅ ꯐꯥꯎꯕꯤꯕꯒꯦ ꯃꯁꯤ ꯑꯣꯖꯥ ꯃꯁꯤꯁꯨ ꯄꯥꯎꯗꯝꯕꯤꯔꯝꯃꯨ ꯃꯁꯤꯗꯤ ꯑꯩ ꯏꯁꯥꯁꯤ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯅ ꯍꯥꯏꯇꯥꯔꯦꯀꯣ ꯏꯁꯥꯁꯤ ꯐꯔꯛꯑꯦ ꯍꯥꯏꯔꯀꯥꯟꯗꯒ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕꯗꯣ ꯃꯣꯏꯗ ꯃꯁꯤ ꯇꯝꯕꯗ ꯑꯋꯥꯕ ꯑꯃꯅꯦꯕꯀꯣ इसाईगी लंबीदा ngasa isai me iba moina leiruba akhoi da amarom dargadi laibak yam thiri neba maramde akhoi ji maming tabirga su mina masa khangbiba na te khangnaba akhoi masen khara da khangnaba wani adu ngasa isai ji chatle harakanda ko sum akhoi na atopar chatlur kanda akhoi bu khangbiba mina akhoi ji mingon introduce tawbiba da haitare ne si isai ji tawsin suma ibi bane akhoi marup sin ibane aduni harakanda mayam na adu isai ju di ai yam pamjai ai di madu hanjan tari bani adu tawbuni ga haiba wahi si adagi di akhoi na su oja ujirubani na ꯑꯩꯒꯤ ꯁꯥꯇ꯭ꯔꯁꯤꯡꯅꯒ ꯀ꯭ꯂꯥꯁꯔꯨꯝꯗꯒ ꯑꯗꯨ ꯏꯁꯩꯗꯤ ꯁꯥꯔ ꯑꯩꯗꯤ ꯌꯥꯝ ꯄꯥꯝꯕ ꯏꯁꯩꯅꯤ ꯁꯥꯔꯒꯤ ꯀꯩꯅꯣꯒ ꯊꯣꯛꯂꯛꯏ ꯃꯃꯤꯡꯒ ꯂꯥꯎꯊꯣꯛꯑꯦ ꯑꯗꯨ ꯇꯧꯏ ꯍꯥꯏꯕꯁꯦ ꯑꯗꯣ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤꯗꯤ ꯔꯦꯗꯤꯑꯣꯅ ꯄꯤꯕ ꯀꯩꯅꯣ ꯑꯃꯈꯛꯅꯦꯕ ꯑꯩꯈꯣꯏꯗ ꯄꯤꯔꯤꯕ ꯀꯩꯅꯣꯁꯦ ꯏꯀꯥꯏ ꯈꯨꯝꯅꯕꯁꯦ ꯃꯔꯝꯗꯤ ꯔꯦꯗꯤꯑꯣꯗꯗꯤ ꯏꯁꯩꯁꯤꯒꯤ ꯁꯛꯏꯕ ꯑꯗꯒꯤ ꯏꯁꯩꯗꯨ ꯏꯔꯤꯕ ꯑꯗꯒꯤ ꯏꯁꯩꯗꯨꯕꯨ ꯁꯦꯝꯕꯤꯔꯤꯕ ꯃ꯭ꯌꯨꯖꯤꯛ ꯗꯥꯏꯔꯦꯛꯇꯔꯁꯦ ꯃꯁꯤꯒꯤ ꯃꯃꯤꯡꯁꯤ ꯂꯣꯏꯅ ꯂꯥꯎꯊꯣꯛꯄꯤꯕꯅꯤꯅ ꯁꯛꯈꯪꯕꯤꯕ ꯋꯥꯠꯄꯤꯕ ꯇꯨꯡꯗ ꯂꯩꯖꯍꯧꯕ ꯃꯁꯤꯗꯗꯤ ꯑꯩꯈꯣꯏꯗꯤ ꯔꯦꯗꯤꯑꯣꯅ ꯄꯣꯛꯄꯤꯕꯅꯦꯅ ꯈꯟꯖꯩꯌꯦꯕ ꯔꯦꯗꯤꯑꯣ ꯂꯩꯔꯝꯗ꯭ꯔꯒꯗꯤꯅꯦ ꯁꯤꯁꯨ ꯃꯤꯅ ꯈꯪꯕ ꯑꯗꯨꯝ ꯍꯧꯖꯤꯛꯁꯨ ꯈꯪꯕ ꯉꯝꯃꯣꯏꯅ ꯈꯜꯂꯦ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯕꯨ ꯆꯤꯡꯈꯠꯄꯤꯔꯤꯁꯤꯗꯤ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣ ꯏꯝꯐꯥꯜ ꯁꯤꯅ ꯆꯤꯡꯈꯠꯄꯤꯕꯅꯦꯅ ꯑꯩ ꯈꯟꯖꯩ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯁꯤꯗꯤ ꯇꯝꯕꯗ ꯑꯩꯈꯣꯏꯅ ꯀꯔꯤ ꯍꯥꯏꯒꯗꯣꯏꯅꯣ ꯍꯥꯏꯕꯝ ꯈꯪꯗꯦ ꯃꯔꯝꯗꯤ ꯑꯩꯅ ꯇꯧꯖꯈꯤꯕ ꯈꯔꯗꯪ ꯃꯤꯅ ꯃꯁꯛ ꯈꯪꯕꯤꯗꯨꯅ ꯇꯥꯃꯣ ꯑꯗꯒꯤ ꯏꯅꯥꯎ ꯑꯗꯩ ꯑꯣꯖꯥꯅ ꯏꯕꯤꯕ ꯏꯁꯩꯗꯣ ꯑꯩꯈꯣꯏ ꯌꯥꯝ ꯄꯥꯝꯖꯩꯒ ꯍꯥꯏꯕꯁꯦ ꯃꯁꯤꯗ ꯑꯩꯉꯣꯟꯗ ꯐꯥꯎꯕꯁꯤ ꯃꯥꯡꯗꯨꯗ ꯑꯩꯅ ꯎꯠꯊꯣꯛꯆꯗ꯭ꯔꯒꯁꯨ ꯑꯩꯒꯤ ꯅꯨꯡꯉꯥꯏꯕꯗꯣ ꯅꯨꯡꯗꯗꯤ ꯍꯜꯂꯛꯑꯒ ꯌꯨꯝꯗ ꯇꯝꯃꯤꯅꯦ ꯑꯩ ꯁꯨꯃꯥꯏꯅ ꯇꯧ ꯑꯩ ꯃꯁꯛ ꯈꯪꯕꯤꯔꯝꯃꯤ ꯑꯗꯨ ꯇꯧꯏ ꯌꯥꯝ ꯅꯨꯡꯉꯥꯏꯒ ꯍꯥꯏꯗꯅꯀꯣ ꯑꯗꯨꯒꯤ ꯑꯃꯈꯛ ꯂꯩꯖꯩ ꯃꯤ ꯑꯃꯥꯡꯗ ꯌꯥꯝ ꯎꯠꯊꯣꯛꯄꯁꯨ ꯅꯨꯡꯉꯥꯏꯇꯕ ꯂꯩꯗꯅꯀꯣ
ꯁꯨꯝ ꯈꯔ ꯈꯔ ꯇꯧꯖꯕꯅꯤ ꯍꯥꯏꯖꯔꯁꯨ ꯊꯃꯣꯏꯗꯗꯤ ꯑꯩꯅ ꯇꯧꯖꯔꯨꯕ ꯑꯩꯅ ꯉꯁꯥꯏꯒꯤ ꯏꯁꯩ ꯄꯥꯝꯖꯔꯨꯕꯗꯨꯒꯤ ꯈꯔꯗꯪꯗꯤ ꯑꯆꯧꯕ ꯀꯩꯅꯣ ꯑꯃꯗꯤ ꯃꯌꯥꯝꯅ ꯈꯪꯕꯤꯔꯦ ꯍꯥꯏꯕꯁꯦ ꯔꯦꯗꯤꯑꯣꯒ ꯇꯥꯕꯗ ꯅꯨꯡꯉꯥꯏꯖꯩꯅꯤ ꯀꯩꯅꯣ ꯃꯤꯡꯒ ꯂꯥꯎꯊꯣꯔꯛꯄꯁꯦ ꯑꯁ ꯃꯁꯤꯗꯒ ꯅꯨꯡꯉꯥꯏꯕꯁꯤꯗꯤ ꯂꯩꯇ꯭ꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯇꯥꯖꯕꯗ ꯑꯣꯖꯥꯅ ꯑꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜꯕꯨꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕꯤꯕ ꯑꯗꯨꯒ ꯑꯣꯖꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯊꯃꯣꯏꯗ ꯈꯟꯕꯤꯕ ꯑꯁꯤꯒꯤꯗꯃꯛꯇꯁꯨ ꯑꯩꯈꯣꯏꯗꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯐꯥꯎꯖꯩ ꯑꯣꯖꯥ ꯑꯗꯨꯒ ꯑꯣꯖꯥ ꯑꯩꯈꯣꯏ ꯏꯁꯩ ꯈꯛꯇ ꯅꯠꯇꯅ ꯑꯣꯖꯥꯒꯤ ꯂꯥꯏꯔꯤꯛ ꯀꯌꯥ ꯑꯃꯈꯛ ꯍꯟꯗꯛꯇ ꯏꯀꯨꯏ ꯀꯨꯏꯗꯅ ꯄꯕ꯭ꯂꯤꯁ ꯇꯧꯈꯤꯕ ꯐꯣꯡꯈꯤꯕꯒꯤꯁꯨ ꯑꯩꯈꯣꯏ ꯊꯦꯡꯅꯖꯩ ꯑꯗꯣ ꯂꯥꯏꯔꯤꯛꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯃꯃꯤꯡ ꯄꯟꯖꯔꯕꯗ ꯈꯣꯡꯒꯨꯜ ꯑꯃꯁꯨꯡ ꯃꯌꯤ ꯑꯗꯨꯒ ꯑꯔꯦꯡꯕ ꯃꯃꯤ ꯑꯃꯁꯨꯡ ꯈꯣꯟꯖꯦꯜ ꯑꯗꯨꯒ ꯃꯅꯤꯄꯨꯔꯤ ꯈꯣꯔꯤꯔꯣꯜꯗ ꯂꯅꯥꯏ ꯃꯤꯠꯌꯦꯡ ꯍꯥꯏꯕ ꯂꯥꯏꯔꯤꯛꯁꯤꯡꯁꯤꯁꯨ ꯑꯩꯈꯣꯏ ꯍꯟꯗꯛꯇ ꯏꯀꯨꯏ ꯀꯨꯏꯗꯅ ꯐꯣꯡꯈꯤꯕꯒꯤꯁꯨ ꯊꯦꯡꯅꯖꯩ ꯑꯗꯣ ꯑꯣꯖꯥ ꯂꯥꯏꯔꯤꯛꯁꯤꯡꯁꯦ ꯀꯔꯤ ꯀꯔꯤꯒꯤ ꯃꯇꯥꯡꯗ ꯑꯣꯏꯒꯗꯕ ꯂꯥꯏꯔꯤꯛꯁꯤꯡꯅꯣ ꯁꯤꯁꯨ ꯁꯝꯂꯞꯅ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ ꯑꯣꯖꯥ ꯑꯩ ꯍꯥꯏꯖꯒꯦ ꯑꯍꯥꯟꯕꯗ ꯈꯣꯡꯒꯨꯜ ꯑꯃꯁꯨꯡ ꯃꯌꯤꯁꯦ ꯑꯩꯁꯦ ꯑꯗꯨꯝ ꯈꯔ ꯉꯟꯅ ꯏꯕ ꯈꯣꯠꯄꯁꯤ ꯄꯥꯝꯖꯔꯛꯄꯅꯤꯅ ꯑꯩꯈꯣꯏꯒꯤ ꯅꯍꯥꯔꯣꯟꯒꯤ ꯊꯧꯗꯥꯡ ꯈꯕꯔꯁꯦ ꯃꯁꯤꯗ ꯑꯩꯁꯤ 1999 ꯁꯤꯗꯒꯤ ꯑꯩꯁꯤ ꯌꯥꯎꯔꯦ ꯌꯥꯎꯔꯀꯥꯟꯁꯤꯗ ꯃꯇꯝꯗꯨꯗ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕꯗꯣ ꯏꯁꯩꯁꯤ ꯌꯥꯝꯅ ꯄꯥꯝꯕꯅꯤꯅ ꯉꯁꯥꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯃꯤꯡ ꯂꯩꯔꯕ ꯀꯂꯥꯀꯥꯔ ꯑꯗꯒꯤ ꯐꯤꯂꯝ ꯀꯨꯝꯃꯤꯕ ꯃꯤ ꯑꯗꯒꯤ ꯖꯒꯣꯏ ꯏꯁꯩ ꯑꯗꯒꯤ ꯁꯃꯥꯖ ꯁꯦꯕꯥꯗ ꯍꯥꯏꯗꯤ ꯈꯨꯟꯅꯥꯏꯁꯤꯒꯤ ꯊꯕꯛ ꯇꯧꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯀꯩꯅꯣ ꯋꯥꯔꯀꯔ ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯚꯤꯁ ꯃꯌꯥꯝꯁꯤꯡꯁꯦ ꯃꯁꯤꯒꯁꯤ ꯎꯅꯔꯒ ꯑꯩꯁꯤ ꯃꯣꯏꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯀꯂꯝ ꯑꯃꯈꯛ ꯊꯝꯃꯒ ꯏꯕꯅꯦ ꯏꯁꯩꯒꯤ ꯂꯥꯏꯟꯗꯗꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯕꯨꯡ ꯀꯨꯟꯖꯕꯤ ꯍꯔꯤꯁꯦ ꯃꯥꯅ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯗꯣꯏꯅꯦꯕ ꯑꯩꯅ ꯏꯕꯁꯤ ꯑꯩꯉꯣꯟꯗ ꯃꯥꯁꯤ ꯌꯥꯝ ꯉꯥꯎꯖꯈꯤꯕ ꯀꯂꯥꯀꯥꯔ ꯑꯃ ꯑꯣꯏꯌꯦꯕ ꯃꯔꯝꯗꯤ ꯃꯥꯒꯤ ꯁꯛꯄꯗ ꯂꯩꯇꯣꯟ ꯁꯦꯡꯕ ꯑꯗꯩ ꯃꯌꯦꯛꯁꯤ ꯌꯥꯝ ꯂꯥꯏꯅ ꯍꯥꯏꯕ ꯑꯗꯒꯤ ꯃ꯭ꯌꯨꯖꯤꯛ ꯏꯁꯩꯁꯤꯒꯤ ꯄ꯭ꯔꯤꯂꯨꯠ ꯑꯗꯒꯤ ꯏꯟꯇꯔꯂꯨꯠ ꯑꯗꯒꯤ ꯐꯤꯂꯔꯒꯤ ꯃ꯭ꯌꯨꯖꯤꯛꯁꯤꯗ ꯃꯥꯏ ꯏꯁꯩꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯅ ꯏꯟꯈꯠꯂꯛꯄ ꯃꯇꯝꯗꯨꯒ ꯃꯥꯅ ꯉꯁꯥꯏꯒꯤ ꯇꯧꯔꯛꯏꯕ ꯁꯛꯂꯛꯏꯕ ꯁꯩꯗꯥꯗꯨꯒ ꯑꯩꯈꯣꯏꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯑꯣꯏꯈꯤꯕꯗꯨ ꯑꯗꯨꯅ ꯃꯥꯁꯦ ꯑꯩꯒꯤ ꯏꯁꯩ ꯏꯕꯗꯨꯁꯨ ꯉꯁꯥꯏ ꯑꯩ ꯍꯥꯏꯖꯈ꯭ꯔꯦꯗꯅꯀꯣ ꯃꯥꯒꯤꯁꯨ ꯑꯩꯉꯣꯟꯗ ꯏꯟꯁꯄꯤꯔꯦꯁꯟ ꯐꯪꯉꯦ ꯍꯥꯏꯕꯁꯦ ꯁꯤꯗꯩꯁꯤꯗ ꯃꯥꯁꯦ ꯑꯩꯅ ꯏꯍꯥꯟ ꯍꯥꯟꯅ ꯆꯠꯂꯒ ꯎꯅꯩꯌꯦꯕ ꯁꯨꯃꯥꯏꯅ ꯁꯨꯝ ꯎꯅꯗꯅ ꯂꯥꯛꯄ ꯃꯌꯥꯝꯗꯣ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯕ ꯑꯗꯒꯤ ꯐꯤꯂꯝꯒꯤ ꯖꯒꯣꯏꯒꯤ ꯏꯁꯩꯒꯤ ꯃꯌꯥꯝꯗꯨꯒꯤ ꯃꯈꯣꯏꯒꯤ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯈꯤꯕ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯗꯨꯗ ꯕꯦꯁ ꯇꯧꯕ ꯂꯥꯏꯔꯤꯛ ꯑꯃꯈꯛꯅꯤ ꯈꯣꯡꯒꯨꯜ ꯑꯃꯁꯨꯡ ꯃꯌꯤꯁꯦ ꯑꯗꯨꯒ ꯑꯔꯦꯡꯕ ꯃꯃꯤ ꯑꯃꯁꯨꯡ ꯈꯣꯟꯖꯦꯜ ꯍꯥꯏꯕꯁꯤꯅ ꯉꯁꯥꯏꯒꯤ ꯑꯩꯅ ꯃꯗꯨꯒ ꯂꯣꯏꯅꯅ ꯑꯃꯨꯛ ꯃꯅꯤꯄꯨꯔꯤ ꯐꯤꯂꯝ ꯑꯗꯒꯤ ꯁꯨꯃꯥꯡ ꯂꯤꯂꯥ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯃꯥꯁꯦ ꯃꯁꯤꯁꯨ ꯌꯦꯡꯉꯀꯥꯟꯗ ꯃꯗꯨꯒꯤ ꯃꯔꯝꯗ ꯔꯤꯚ꯭ꯌꯨ ꯇꯧꯕꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛꯇꯤ ꯈꯔꯕꯨ ꯈꯕꯔꯁꯤꯡꯗ ꯃꯁꯤꯒꯤ ꯀꯩꯅꯣꯁꯤ ꯋꯦꯕꯁꯤꯃꯀꯣ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯑꯩ ꯍꯥꯏꯖꯕ ꯉꯝꯗ꯭ꯔꯦ ꯃꯇꯝꯗꯨꯗꯗꯤ ꯌꯥꯝ ꯑꯁꯤꯒꯨꯝꯕꯗꯤ ꯏꯕꯁꯤ ꯑꯍꯜ ꯂꯃꯟ ꯃꯌꯥꯝ ꯂꯩꯔꯝꯃꯦꯕ ꯑꯗꯨꯒ ꯅꯍꯥꯁꯤꯡꯗꯁꯨ ꯏꯕꯁꯦ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯇꯧꯔꯤꯑꯕꯀꯣ ꯑꯗ ꯑꯩꯁꯨ ꯃꯗꯨꯒꯤ ꯏꯔꯨꯕꯁꯤꯡꯗꯨ ꯃꯥꯡꯍꯟꯅꯤꯡꯗꯕꯗꯒꯤ ꯃꯗꯨ ꯑꯃꯨꯛ ꯄꯨꯂꯞ ꯀꯂꯦꯛꯁꯟ ꯇꯧꯔꯒ ꯉꯁꯥꯏ ꯈꯣꯡꯒꯨꯜ ꯑꯃꯁꯨꯡ ꯃꯌꯤꯗ ꯇꯧꯈꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯩ ꯁꯤꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯥꯏꯔꯤꯛ ꯑꯣꯏ ꯁꯥꯒꯠꯆꯕꯅꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔꯤ ꯈꯣꯔꯤꯔꯣꯜꯗ ꯂꯅꯥꯏ ꯃꯤꯠꯌꯦꯡ ꯍꯥꯏꯕꯁꯤꯅ ꯑꯩꯅ ꯁꯥꯍꯤꯇ꯭ꯌ ꯂꯧꯔꯒ ꯃꯅꯤꯄꯨꯔꯤ ꯇꯝꯃꯒ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌꯁꯤꯗ ꯁꯨꯝ ꯅꯩꯅꯖꯔꯨꯕ ꯈꯔꯗꯣ ꯃꯗꯨꯒꯤ ꯃꯇꯝꯒꯤ ꯁꯦꯃꯤꯅꯥꯔ ꯄꯥꯈꯤꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯖꯔꯅꯦꯜꯁꯤꯡꯗ ꯐꯣꯡꯈꯤꯕ ꯑꯥꯔꯇꯤꯀꯜꯁꯤꯡꯗꯣ ꯃꯗꯨ ꯈꯣꯝꯖꯤꯜꯂꯒ ꯁꯥꯒꯠꯄ ꯂꯥꯏꯔꯤꯛ ꯑꯃꯈꯛ ꯑꯣꯏꯒꯗꯣꯏꯅꯤ ꯀꯣꯟꯕꯩꯁꯤꯅ ꯑꯣꯖꯥꯒꯤ ꯂꯥꯏꯔꯤꯛꯀꯤ ꯑꯗꯨꯒ ꯏꯁꯩꯒꯤ ꯀꯌꯥ ꯑꯃꯈꯛꯁꯨ ꯑꯩꯈꯣꯏ ꯈꯪꯖꯔꯦ ꯃꯔꯛꯁꯤꯗ ꯇꯥꯕꯤꯔꯤꯕꯁꯤꯡꯅꯁꯨ ꯁꯣꯏꯗꯅ ꯈꯧꯔꯥꯡꯂꯝꯒꯅꯤ ꯍꯥꯏꯅ ꯊꯥꯖꯩ ꯑꯣꯖꯥꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯏꯃꯥ ꯕꯕꯥꯒꯤ ꯃꯤꯡ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯣꯖꯥꯒꯤ ꯑꯣꯏꯕ ꯐꯦꯃꯤꯂꯤ ꯂꯩꯕꯤꯔꯒꯁꯨ ꯐꯦꯃꯤꯂꯤꯒꯤ ꯈꯖꯤꯛꯇꯪ ꯄꯟꯕꯤꯔꯝꯃꯣ ꯑꯣꯖꯥ ꯐꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯒꯤ ꯑꯁꯦꯡꯕ ꯍꯧꯔꯛꯐꯝꯁꯦ ꯁꯤꯗꯤ ꯏꯝꯐꯥꯜ ꯏꯁꯀꯤ ꯕꯥꯁꯤꯈꯣꯡ ꯀꯣꯡꯕ ꯏꯔꯣꯡꯁꯤꯅꯦꯕ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯄꯨꯁꯤꯅ ꯌꯥꯝꯅ ꯉꯟꯅ ꯃꯥꯁꯤ ꯄꯥꯈꯪ ꯑꯣꯏꯅ ꯃꯇꯝꯗꯨꯒꯤꯗꯤ ꯑꯔꯥꯞꯄꯗ ꯆꯠꯂꯒ ꯊꯕꯛ ꯏꯟꯈꯥꯡ ꯁꯨꯅ ꯅꯣꯝꯅꯕ ꯑꯗꯨ ꯃꯥꯁꯤ ꯃꯥꯏꯕꯅꯦ ꯑꯩꯈꯣꯏ ꯏꯄꯨꯁꯦ ꯄꯥꯈꯪ ꯑꯣꯏꯅ ꯃꯥꯏꯕ ꯁꯥꯔꯒ ꯁꯨꯝ ꯂꯥꯛꯈꯤꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯄꯥꯉꯟ ꯇꯥꯕꯤ ꯍꯥꯏꯔꯤꯕ ꯈꯨꯟꯁꯦ ꯁꯤꯗꯩꯁꯤꯗ ꯄꯥꯉꯟ ꯇꯥꯕꯤꯁꯤ ꯑꯁꯦꯡꯕ ꯁꯔꯀꯥꯔꯒꯤ ꯔꯦꯀꯣꯔꯠꯇꯗꯤ ꯁꯨꯝ ꯋꯥꯡꯄꯣꯛꯄꯤ ꯍꯥꯏꯔꯒ ꯈꯪꯅꯩ ꯍꯥꯏ ꯑꯗꯩꯗ ꯑꯩꯈꯣꯏꯒꯤ ꯑꯕꯣꯛꯁꯤ ꯂꯧꯔꯒ ꯂꯩꯈꯤꯕ ꯑꯩꯈꯣꯏꯁꯨ ꯑꯗꯨꯗ ꯂꯣꯏ ꯄꯣꯛꯄꯅꯤ ꯄꯥꯉꯟ ꯇꯥꯕꯤꯁꯤꯗ ꯑꯗꯣ ꯑꯩꯒꯤ ꯕꯕꯥꯒꯤ ꯃꯃꯤꯡꯁꯤꯅ ꯅꯤꯉꯣꯝꯕꯝ ꯃꯣꯃꯣꯟ ꯀꯧꯋꯦ ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯥꯁꯤꯅ ꯅꯤꯉꯣꯝꯕꯝ ꯑꯣꯡꯕꯤ ꯊꯤꯉꯣꯝ ꯅꯤꯉꯣꯜ ꯁꯈꯤ ꯗꯦꯕꯤ ꯀꯧꯋꯦ ꯑꯗ ꯑꯩꯈꯣꯏ ꯕꯕꯥꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎꯁꯦ ꯑꯩꯈꯣꯏ ꯅꯨꯄꯥꯗ ꯑꯩꯈꯣꯏ ꯑꯍꯨꯝ ꯄꯣꯛꯑꯦ ꯑꯩ MA ꯇꯝꯕꯁꯤ ꯂꯣꯏꯔꯀꯥꯟꯗ ꯑꯩꯁꯦ HRD ꯑꯦꯀꯥꯗꯃꯤꯁꯤ ꯘꯔꯤꯒꯤꯁꯦ ꯁꯤꯗ 2006ꯗꯒꯤ ꯑꯣꯖꯥ ꯑꯣꯏꯕ ꯆꯪꯉꯦꯕ 11-12ꯀꯤ ꯀꯩꯅꯣꯁꯤꯗ ꯁ꯭ꯀꯨꯜꯁꯤꯗ ꯆꯪꯉꯀꯥꯟꯗꯒꯤ ꯑꯃꯨꯛ ꯃꯇꯝ ꯈꯔ ꯚꯔꯥꯗ ꯁꯦꯇꯜ ꯇꯧꯔꯦꯕꯀꯣ ꯁꯦꯇꯜ ꯇꯧꯕꯗꯒꯤꯗꯤ ꯏꯁꯣꯔꯅ ꯆꯥꯟꯕꯤꯕ
ꯒꯥꯔꯤ ꯏꯃꯥ ꯂꯩꯔꯦꯝꯕꯤꯅ ꯆꯥꯟꯕꯤꯕꯗꯒꯤ ꯑꯩꯅ ꯈꯔ ꯇꯦꯛ ꯇꯦꯛ ꯍꯣꯠꯅꯖꯗꯅ ꯇꯧꯕꯗꯒꯤ ꯒꯥꯔꯤꯗ ꯂꯝ ꯑꯃꯈꯛ ꯂꯧꯖꯔꯒ ꯂꯝ ꯃꯆꯥ ꯑꯃ ꯂꯧꯖꯔꯒ ꯍꯧꯖꯤꯛꯁꯦ ꯑꯩꯒꯤ ꯐꯦꯃꯤꯂꯤꯁꯦ ꯒꯥꯔꯤꯗ ꯂꯩꯔꯦ ꯑꯗꯣ ꯑꯩꯒꯤ ꯂꯣꯏꯅꯕꯤꯁꯤꯅ ꯒꯤꯇꯥ ꯀꯧꯋꯦ ꯌꯨꯝꯗꯕꯨꯗꯤ ꯕꯦꯝꯕꯦꯝ ꯀꯧꯋꯦ ꯑꯗꯨꯒ ꯏꯆꯥ ꯑꯅꯤ ꯂꯩꯖꯔꯦ ꯏꯆꯥ ꯅꯨꯄꯤ ꯑꯃꯒ ꯏꯆꯥ ꯅꯨꯄꯥ ꯑꯃꯒ ꯏꯆा ꯅꯨꯄꯤꯁꯤꯅ ꯏꯅꯨꯡꯉꯥꯟꯕꯤ ꯀꯧꯏ ꯑꯗꯨꯒ ꯏꯆꯥ ꯅꯨꯄꯥꯁꯤꯅ ꯂꯟꯊꯣꯏꯕ ꯁꯤꯅꯤ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯕꯦꯛꯒ꯭ꯔꯥꯎꯟ ꯍꯥꯏꯖꯔꯒꯗꯤ ꯑꯏꯕ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯂꯝꯗꯝꯁꯤꯒꯤ ꯁꯣꯁꯥꯏꯇꯤꯁꯤꯒ ꯈꯨꯟꯅꯥꯏꯁꯤꯒ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯗ ꯑꯩꯈꯣꯏ ꯑꯏꯕ ꯑꯃ ꯑꯣꯏꯅ ꯂꯩꯕ ꯃꯇꯝꯗ ꯊꯦꯡꯅꯕ ꯆꯦꯂꯦꯟꯖꯦꯁ ꯑꯋꯥꯕ ꯃꯁꯤꯃ ꯈꯤꯇꯪ ꯃꯦꯟꯈꯠꯂꯒꯗꯤ ꯑꯩꯈꯣꯏꯗ ꯈꯤꯇꯪ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡ ꯑꯣꯖꯥꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯁꯤꯗꯁꯨ ꯈꯨꯟꯅꯥꯏꯁꯤꯗ ꯍꯥꯏꯖꯕ ꯇꯥꯔꯦꯀꯣ ꯑꯏꯕꯒꯤ ꯊꯧꯗꯥꯡꯁꯤꯗꯤ ꯌꯥꯝ ꯆꯥꯎꯋꯦ ꯍꯥꯏꯕꯗꯤ ꯈꯨꯟꯅꯥꯏꯁꯤꯒꯤ ꯃꯥꯌꯣꯟ ꯆꯨꯝꯕꯗ ꯑꯏꯕꯁꯤꯡꯁꯤꯒꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯩ ꯑꯐꯕ ꯁꯩꯔꯦꯡ ꯑꯐꯕ ꯅꯣꯕꯦꯜ ꯑꯐꯕ ꯅꯩꯅ ꯋꯥꯔꯦꯡ ꯑꯐꯕ ꯋꯥꯔꯤ ꯃꯆꯥ ꯄꯣꯠꯇꯗꯤ ꯑꯐꯕ ꯂꯣꯏ ꯆꯪꯉꯤꯀꯣ ꯏꯔꯤꯕ ꯈꯨꯗꯤꯡꯃꯛꯅ ꯉꯁꯥꯏꯒꯤ ꯃꯤ ꯑꯃꯅ ꯍꯦꯛꯇ ꯏꯔꯒ ꯃꯗꯨꯅ ꯈꯨꯟꯅꯥꯏꯗꯨꯕꯨ ꯀꯩꯅꯣ ꯇꯧꯋꯤ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ ꯃꯔꯝꯗꯤ ꯏꯔꯤꯕꯁꯤꯡꯁꯤꯒꯤ ꯃꯔꯛꯁꯤꯗ ꯃꯈꯣꯏꯅ ꯏꯔꯛꯏꯕ ꯈꯨꯏꯁꯤꯡꯁꯤꯗꯅꯦ ꯈꯨꯟꯅꯥꯏꯁꯤꯕꯨ ꯑꯣꯜꯍꯟꯕ ꯉꯝꯕꯁꯦ ꯑꯗꯨꯝ ꯌꯥꯎꯋꯦ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯁꯥꯍꯤꯇ꯭ꯌ ꯍꯥꯏꯕꯁꯤ ꯁꯃꯥꯖꯒꯤ ꯃꯤꯡꯁꯦꯜꯅꯤꯒ ꯍꯥꯏꯔꯤꯁꯦ ꯁꯤ ꯌꯥꯝ ꯆꯨꯝꯖꯥꯅꯦꯕꯀꯣ ꯑꯗꯨ ꯁꯃꯥꯖꯒꯤ ꯃꯤꯡꯁꯦꯜ ꯑꯣꯏꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯈꯨꯟꯅꯥꯏ ꯁꯃꯥꯖꯇꯨꯕꯨ ꯑꯣꯟꯅꯅꯕ ꯍꯣꯠꯅꯕꯗꯁꯨ ꯃꯈꯣꯏꯒꯤ ꯑꯆꯧꯕ ꯑꯏꯕꯁꯤꯡꯁꯤꯒꯤ ꯊꯧꯗꯥꯡ ꯂꯩ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯂꯨꯔꯤꯕꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯁꯤꯗ ꯏꯁꯄꯤꯁꯤꯌꯦꯜꯂꯤ ꯃꯅꯤꯄꯨꯔ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯁꯤꯒꯤ ꯍꯥꯏꯖꯕ ꯇꯥꯔꯦꯀꯣ ꯑꯏꯕꯁꯤꯡꯁꯤꯗ ꯉꯁꯥꯏ ꯃꯈꯣꯏꯅ ꯏꯖꯔꯨꯔꯒꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯧꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯑꯩꯈꯣꯏ ꯃꯁꯤ ꯀꯩꯅꯣ ꯈꯛꯇꯗ ꯅꯠꯇ꯭ꯔꯦ ꯂꯥꯏꯔꯤꯛ ꯈꯛꯇꯁꯨ ꯅꯠꯇꯦꯀꯣ ꯑꯦꯅꯤ ꯐꯤꯜꯗ ꯑꯩꯈꯣꯏꯗꯤ ꯃꯤꯁꯤꯡ ꯌꯥꯝꯖꯗꯕ ꯀꯩꯅꯣꯅꯤꯗꯅꯀꯣ ꯐꯨꯔꯨꯞꯅꯤꯗꯅ ꯑꯗꯨꯅ ꯑꯏꯕꯁꯤꯡꯁꯤꯅ ꯏꯖꯔꯒ ꯐꯣꯡꯖꯔꯤꯕ ꯂꯥꯏꯔꯤꯛꯁꯤꯡꯁꯦ ꯃꯁꯤ ꯐꯣꯡꯉ ꯃꯇꯨꯡꯗ ꯑꯏꯕꯗꯨꯅ ꯂꯥꯏꯔꯤꯛꯇꯨꯗꯒꯤ ꯂꯥꯏꯔꯤꯛ ꯅꯝꯕꯗ ꯄꯩꯁꯥ ꯃꯌꯥꯝ ꯆꯪꯗꯣꯏꯅꯤ ꯏꯕꯗ ꯃꯇꯝ ꯃꯌꯥꯝ ꯃꯥꯡꯈ꯭ꯔꯤꯅꯤꯗꯅꯀꯣ ꯀꯩꯅꯣ ꯇꯧꯖꯔꯤꯁꯦ ꯑꯗꯨꯅ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯔꯥꯏꯇꯔ ꯑꯃ ꯑꯣꯏꯕꯗ ꯑꯋꯥꯕ ꯈꯔꯗꯤ ꯂꯩꯌꯦ ꯑꯏꯕꯁꯤꯡꯁꯦ ꯑꯗꯨꯝ ꯃꯁꯤ ꯈꯔ ꯉꯜꯂꯤꯉꯩꯗꯒꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯃꯃꯤꯡ ꯂꯩꯔꯕ ꯑꯏꯕꯁꯤꯡꯒꯤ ꯂꯥꯏꯔꯤꯛꯇ ꯑꯩꯈꯣꯏ ꯊꯦꯡꯅꯖꯔꯤꯅꯦꯕ ꯑꯗꯨꯅ ꯂꯥꯏꯔꯤꯛꯁꯤ ꯐꯣꯡꯉꯒ ꯂꯥꯏꯔꯤꯛ ꯌꯣꯟꯅꯅꯕ ꯃꯐꯝ ꯂꯩꯇꯕ ꯑꯗꯒꯤ ꯂꯥꯏꯔꯤꯛꯁꯤ ꯄꯥꯕꯤꯕꯒꯤ ꯆꯥꯡꯁꯨ ꯅꯦꯝꯊꯔꯛꯄ ꯃꯔꯝꯗꯤ ꯀꯔꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏꯒꯤ ꯏꯗꯨꯀꯦꯁꯟ ꯁꯤꯁꯇꯦꯝꯁꯤꯅꯁꯨ ꯏꯪꯂꯤꯁꯀꯤ ꯀꯩꯅꯣꯁꯤꯗ ꯑꯀꯟꯕ ꯋꯥꯔꯜ ꯋꯥꯏꯗ ꯑꯣꯏꯅ ꯁꯟꯗꯣꯔꯛꯄꯅꯤꯅ ꯃꯅꯤꯄꯨꯔꯤꯗꯒꯤ ꯏ ꯍꯥꯏꯕꯁꯦ ꯃꯁꯤ ꯅꯧꯅ ꯍꯧꯒꯠꯂꯛꯏꯕ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯏꯅꯥꯎꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯨꯗꯁꯨꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗꯁꯨꯅꯤ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯤꯡꯁꯤ ꯄꯥꯕꯤꯕ ꯂꯩꯕꯤꯕꯒꯤ ꯆꯥꯡꯁꯦ ꯌꯥꯝꯅ ꯋꯥꯠꯄꯒꯤ ꯀꯩꯅꯣ ꯑꯃꯗꯤ ꯂꯩ ꯃꯁꯤꯅꯤ ꯍꯧꯖꯤꯛ ꯑꯏꯕꯁꯤꯡꯅ ꯊꯦꯡꯅꯔꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯕ ꯁꯃꯁ꯭ꯌꯥ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯁꯃꯁ꯭ꯌꯥꯁꯤ ꯀꯣꯛꯍꯟꯕꯤꯒꯦ ꯍꯥꯏꯔꯒꯗꯤ ꯂꯥꯏꯔꯤꯛꯀꯤ ꯐꯣꯡꯕꯁꯤꯗꯀꯣ ꯂꯥꯏꯔꯤꯛ ꯈꯨꯗꯤꯡꯃꯛꯇ ꯅꯠꯇ꯭ꯔꯁꯨ ꯉꯁꯥꯏꯒꯤ ꯀꯩꯅꯣꯝꯗꯤ ꯁꯦꯝꯕꯤꯕ ꯇꯥꯔꯦꯗꯅ ꯑꯩꯈꯣꯏꯒꯤ ꯀꯃꯤꯇꯤꯒꯨꯝꯕ ꯑꯃ ꯒꯣꯚꯔꯟꯃꯦꯟꯠꯅꯀꯣ ꯂꯥꯏꯔꯤꯛꯇꯨꯒꯤ ꯐꯣꯡꯒꯗꯧꯔꯤꯕ ꯂꯥꯏꯔꯤꯛꯁꯤꯡꯗꯨꯒꯤ ꯃꯦꯅꯨꯁꯀ꯭ꯔꯤꯞꯁꯤꯡꯗꯨ ꯐꯖꯅ ꯄꯥꯗꯅ ꯈꯣꯠꯇꯅ ꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯤꯃꯗꯤ ꯐꯣꯡꯕ ꯁꯔꯀꯥꯔꯅ ꯒ꯭ꯔꯥꯟ ꯄꯤꯕ ꯌꯥꯔꯦ ꯃꯁꯤꯃꯗꯤ ꯈꯨꯟꯅꯥꯏꯁꯤꯗ ꯀꯥꯟꯅꯅꯤ ꯏꯟꯈꯠꯂꯛꯏꯕ ꯅꯍꯥꯁꯤꯡꯗ ꯀꯥꯟꯅꯅꯤ ꯑꯗꯒꯤ ꯃꯁꯤꯗꯤ ꯁꯥꯍꯤꯇ꯭ꯌꯒꯤ ꯑꯆꯧꯕ ꯀꯩꯅꯣꯝ ꯑꯣꯏꯔꯛꯀꯅꯤꯒ ꯍꯥꯏꯕꯁꯤꯀꯣ ꯑꯁꯤꯒꯨꯝꯕ ꯄꯣꯠꯁꯤꯡꯁꯤ ꯇꯧꯔꯒ ꯒ꯭ꯔꯥꯟꯒꯨꯝꯕ ꯄꯤꯕꯤꯔꯗꯤ ꯑꯏꯕꯁꯤꯡꯁꯤꯅ ꯑꯩ ꯃꯁꯤ ꯈꯔ ꯃꯣꯏ ꯁꯣꯔ ꯈꯤꯇꯪ ꯁꯥꯡꯅ ꯍꯣꯟꯗꯣꯛꯆꯕ ꯉꯝꯒꯗ꯭ꯔꯅ ꯑꯩ ꯑꯗꯨꯃꯥꯏꯅ ꯈꯟꯖꯩ ꯑꯣꯖꯥ ꯑꯆꯨꯝꯕꯅꯤ ꯑꯋꯥꯕ ꯀꯌꯥꯁꯨ ꯃꯥꯌꯣꯛꯅꯔꯤꯕꯅꯤ ꯑꯗꯨꯒ ꯏꯁꯥꯅ ꯈꯤꯇꯪ ꯄꯥꯝꯖꯅ ꯆꯪꯁꯤꯟꯖꯔꯤꯕ ꯂꯝꯕꯤꯅꯤ ꯑꯗꯨꯒ ꯏꯕꯕꯨ ꯌꯥꯝꯅ ꯄꯥꯝꯖꯕ ꯑꯃ ꯑꯣꯏꯅ ꯂꯝꯕꯤꯁꯤꯗꯁꯨ ꯈꯣꯡ ꯊꯥꯡꯖꯤꯜꯂꯕꯅꯤ ꯑꯣꯖꯥ ꯑꯗꯣ ꯑꯋꯥꯕ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇꯁꯨ ꯁꯣꯏꯗꯅꯃꯛꯀꯤ ꯑꯣꯖꯥꯅ ꯄꯨꯟꯁꯤꯗ ꯀꯥꯎꯕ ꯉꯝꯗꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯕ ꯄꯨꯛꯅꯤꯡꯅ ꯄꯦꯟꯖꯈꯤꯕ ꯃꯤꯀꯨꯞꯁꯨ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯅ ꯊꯥꯖꯩ ꯑꯣꯖꯥ ꯃꯤꯑꯣꯏꯕꯅꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯁꯣꯏꯗꯅ ꯌꯥꯅꯔꯝꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯨꯅ ꯑꯣꯖꯥꯒꯤꯁꯨ ꯄꯨꯟꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯕ ꯀꯥꯎꯕ ꯉꯝꯈꯤꯗꯕ ꯊꯧꯗꯣꯛꯀꯨꯝꯕ ꯂꯩꯔꯗꯤ ꯃꯁꯤꯁꯨ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ ꯑꯣꯖꯥ ꯃꯁꯤꯒꯤ ꯊꯧꯗꯣꯛꯁꯤꯗꯤ ꯃꯌꯥꯝꯕꯨꯗꯤ ꯂꯩꯌꯦꯕꯀꯣ ꯅꯨꯡꯉꯥꯏꯕ ꯑꯋꯥꯕꯁꯨ ꯃꯁꯤꯡ ꯈꯪꯗꯅ ꯂꯩꯈ꯭ꯔꯦꯕ ꯄꯨꯟꯁꯤꯁꯤꯗ ꯑꯩꯅ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯕ ꯑꯅꯤꯈꯛꯇꯪ ꯂꯩꯌꯦꯕ ꯑꯍꯥꯟꯕꯗ ꯉꯁꯥꯏ ꯈꯜꯂꯨꯗꯦꯒꯤ ꯃꯃꯥꯡꯗ ꯏꯁꯩ ꯈꯔꯗꯤ ꯊꯣꯛꯈ꯭ꯔꯦꯕꯀꯣ ꯑꯗꯨ ꯍꯥꯟꯅ ꯀꯩꯅꯣ ꯑꯣꯏꯈꯤꯗꯦꯕ ꯄꯥꯝꯅꯕꯗꯨ ꯑꯣꯏꯗꯦꯕꯀோ ꯑꯗ ꯏꯁꯩ ꯏꯔꯝꯅꯤ ꯀꯥꯏꯅꯗꯤ ꯁꯨꯝ ꯋꯥꯈꯜꯗꯒꯗꯤ ꯄꯨꯛꯅꯤꯡꯗ ꯅꯨꯡꯉꯥꯏꯖꯕ ꯃꯤꯅꯒꯗꯤ ꯏꯈꯪ ꯈꯪꯕꯤꯗꯕ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯗꯨꯒ ꯈꯜꯂꯨꯗꯦꯁꯤ ꯔꯤꯂꯤꯁ ꯇꯧꯔꯕ ꯃꯇꯨꯡ ꯐꯤꯂꯝꯗꯤ ꯇꯧꯗ꯭ꯔꯤ ꯑꯣꯗꯤꯑꯣ ꯍꯥꯟꯅ ꯇꯧꯋꯦꯕ ꯃꯇꯝꯗꯨꯗ ꯍꯧꯖꯤꯛꯀꯤ ꯁꯨꯃꯥꯏꯅ ꯌꯨꯇ꯭ꯌꯨꯕꯇ ꯊꯥꯒꯠꯄꯒꯤ ꯃꯇꯝꯗꯨꯗꯤ ꯑꯣꯏꯗ꯭ꯔꯤꯌꯦꯕ ꯑꯩꯈꯣꯏꯒꯤ ꯀꯦꯁꯦꯠ ꯑꯣꯏꯅ ꯄꯨꯊꯣꯛꯄ ꯃꯇꯝꯅꯦꯕꯀꯣ ꯑꯣꯗꯤꯑꯣ ꯀꯦꯁꯦꯠ ꯑꯣꯏꯅ ꯏꯁꯩꯁꯤ ꯃꯌꯥꯝꯅ ꯌꯥꯝꯅ ꯈꯣꯡꯅꯕꯤꯕ ꯑꯃꯈꯛ ꯂꯩꯈꯤ ꯑꯗꯨꯒ ꯍꯩꯔꯥꯡꯒꯣꯏ ꯊꯣꯡꯗ꯭ꯔ ꯀꯩꯅꯣꯁꯤ ꯅꯨꯃꯤꯗꯥꯡꯗ ꯑꯣꯗꯤꯑꯣ ꯀꯦꯁꯦꯠꯁꯤ ꯔꯤꯂꯤꯁ ꯇꯧꯋꯦꯕ ꯂꯝꯄꯥꯛ ꯑꯃꯗ ꯖꯒꯥ ꯆꯞ ꯆꯥꯕ ꯖꯒꯥꯗꯣ ꯑꯩ ꯀꯥꯎꯔꯦ ꯌꯥꯝ ꯀꯨꯏꯔꯕꯅꯤꯅ
ꯔꯤꯂꯤꯁ ꯇꯧꯔꯀꯥꯟꯁꯤꯗ ꯃꯟꯗꯥꯀꯤꯅꯤꯁꯨ ꯂꯥꯛꯏ ꯑꯗꯒꯤ ꯑꯩꯈꯣꯏ ꯅꯥꯎꯕꯣꯏꯁꯨ ꯂꯥꯛꯑꯦꯕ ꯑꯗ ꯏꯁꯩꯁꯤ ꯁ꯭ꯇꯦꯖ ꯑꯩꯈꯣꯏ ꯐꯤꯂꯝꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯁꯔꯨꯛ ꯌꯥꯖꯔꯤꯕ ꯑꯩꯈꯣꯏꯁꯤ ꯂꯣꯏ ꯀꯧꯈꯠꯇꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄꯤꯔꯦ ꯏꯁꯩꯁꯤ ꯁꯛꯑꯝꯗꯥꯏꯁꯤꯗ ꯅꯥꯎꯕꯣꯏꯁꯤꯅ ꯌꯥꯝꯅ ꯃꯥꯅ ꯃꯔꯛ ꯈꯔ ꯏꯁꯩꯁꯤꯒꯤ ꯃꯇꯥꯡꯗ ꯃꯉꯣꯟꯗ ꯅꯨꯡꯉꯥꯏꯖꯕ ꯈꯔ ꯃꯥꯅ ꯐꯣꯡꯗꯣꯛꯄ ꯑꯗꯩ ꯃꯌꯥꯝꯗꯨꯗ ꯁꯤꯅ ꯏꯕꯤꯔꯛꯄ ꯏꯁꯩꯅꯤ ꯀꯥꯏꯅ ꯍꯥꯏꯔꯒ ꯃꯥꯅ ꯏꯁꯩꯁꯤ ꯁꯛꯑꯦꯕ ꯅꯨꯃꯤꯠꯇꯨꯗ ꯑꯩꯅ ꯉꯁꯥꯏꯒꯤ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯐꯝꯃꯒ ꯑꯩꯅ ꯅꯨꯡꯉꯥꯏꯈꯤꯕꯁꯦ ꯃꯤꯅ ꯃꯁꯛ ꯈꯪꯕꯤꯔꯛꯄꯒꯤ ꯑꯗꯒꯤ ꯑꯩꯒꯤ ꯏꯁꯩ ꯑꯃꯒ ꯑꯗꯨꯃꯥꯏꯅꯒ ꯃꯤꯡꯒ ꯄꯟꯕꯤꯗꯨꯅ ꯂꯥꯎꯊꯣꯛꯑꯒ ꯀꯂꯥꯀꯥꯔ ꯑꯃꯅ ꯅꯥꯎꯕꯣꯏ ꯃꯥꯁꯨ ꯀꯟꯅ ꯐꯥꯎꯒꯠꯂꯛꯄ ꯃꯇꯝꯅꯦꯕ ꯐꯥꯎꯗꯅ ꯂꯩꯔꯤꯕꯗꯨꯒꯤ ꯃꯊꯛꯇ ꯑꯃꯨꯛꯀ ꯐꯥꯎꯒꯠꯂꯛꯄ ꯃꯥꯏ ꯄꯤꯛ ꯌꯥꯝ ꯃꯇꯣꯜꯂꯣꯝꯕ ꯃꯇꯝ ꯑꯣꯏꯕ ꯑꯗꯨꯃꯥꯏꯅ ꯇꯧ ꯑꯗꯩ ꯃꯟꯗꯥꯀꯤꯅꯤꯒꯤꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯣꯏꯅ ꯇꯧꯕꯁꯤꯃ ꯁꯛꯄꯤꯈꯤꯕ ꯅꯨꯃꯤꯠ ꯑꯗꯩ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯇꯧꯕꯤꯈꯤꯕꯁꯤ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏ ꯅꯨꯃꯤꯠꯇꯨꯃ ꯑꯩꯉꯣꯟꯗ ꯍꯥꯏꯐꯝ ꯈꯪꯗꯅ ꯍꯜꯂꯛꯑꯒ ꯑꯩꯁꯤ ꯇꯨꯝꯕ ꯌꯥꯗꯦꯕꯀꯣ ꯑꯩꯁꯤ ꯃꯇꯝꯗ ꯚꯔꯥꯗ ꯂꯩꯔꯤꯌꯦ ꯀꯥꯟꯆꯤꯄꯨꯔꯗ 2007 ꯑꯣꯏꯗꯣꯏꯅꯦꯕ 2007ꯁꯤꯗ ꯀꯥꯂꯦꯟꯅꯦꯕꯀꯣ ꯃꯦ ꯖꯨꯟ ꯑꯗꯥꯏ ꯊꯥ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ ꯍꯦꯛꯇ ꯑꯩꯁꯤ ꯀꯥꯒꯤ ꯑꯩꯅ ꯂꯩꯔꯤꯕ ꯚꯔꯥꯗꯨꯒꯤ ꯀꯥ ꯈꯨꯁꯤꯗ ꯑꯩꯅ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗꯨꯗ ꯑꯗꯨꯁꯨ ꯈꯣꯡꯅ ꯆꯠꯂꯤꯉꯩ ꯃꯇꯝꯗ ꯒꯥꯔꯤꯒ ꯀꯩꯅꯣ ꯇꯧꯕ ꯅꯠꯇꯦ ꯍꯩꯔꯥꯡ ꯀꯣꯏꯊꯣꯛꯇꯨꯅ ꯀꯥꯟꯆꯤꯄꯨꯔ ꯐꯥꯎꯁꯦ ꯑꯩꯒ ꯚꯔꯥꯗ ꯂꯩꯃꯤꯟꯅꯕ ꯑꯩꯒꯤ ꯖꯨꯅꯤꯌꯔ ꯏꯅꯥꯎ ꯃꯣꯏ 2-3 ꯄꯨꯔꯒ ꯑꯁ ꯂꯥꯛꯑꯣ ꯑꯩꯅ ꯏꯕ ꯏꯁꯩ ꯉꯁꯤ ꯀꯩꯅꯣ ꯇꯧꯗꯣꯏꯅꯤ ꯑꯣꯗꯤꯑꯣ ꯔꯤꯂꯤꯁ ꯇꯧꯗꯣꯏꯅꯤ ꯀꯥꯏꯅ ꯇꯧꯔꯒ ꯃꯣꯏꯅꯁꯨ ꯑꯁ ꯗꯗꯥ ꯁꯤ ꯏꯁꯩꯁꯤꯗꯤ ꯌꯥꯝ ꯐꯖꯩꯒ ꯍꯥꯏꯕꯗ ꯉꯁꯥꯏ ꯂꯝꯕꯤꯁꯤꯗ ꯉꯁꯥꯏ ꯅꯥꯎꯕꯣꯏꯅꯒ ꯃꯥꯗꯤ ꯃꯇꯝꯗ ꯏꯁꯩꯗꯗꯤ ꯃꯣꯏꯒꯤ ꯐꯤꯒꯔ ꯑꯃ ꯐꯖꯅ ꯂꯩꯔꯕ ꯃꯇꯝꯅꯤꯗꯅꯀꯣ ꯑꯗꯨꯒꯨꯝꯕ ꯑꯐꯥꯎꯕ ꯀꯂꯥꯀꯥꯔ ꯑꯃꯅꯒ ꯃꯤꯡꯒ ꯄꯟꯕꯤꯗꯨꯅ ꯇꯧꯕꯁꯤꯗ ꯑꯩꯁꯦ ꯑꯉꯛꯄ ꯐꯪꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦꯕ ꯇꯨꯝꯕꯁꯨ ꯉꯥꯏꯒꯗ꯭ꯔꯦꯕ ꯑꯗꯨ ꯅꯣꯡꯉꯥꯟꯕ ꯈꯪꯍꯧꯗ꯭ꯔꯦꯕꯀꯣ ꯑꯗꯒꯤ ꯑꯇꯣꯞꯄ ꯑꯃꯅ ꯏꯔꯒ ꯁꯨꯝ ꯊꯝꯖꯔꯛꯄ ꯈꯕꯔꯗꯤ ꯏꯔꯒ ꯂꯩꯈꯤꯕ ꯑꯗꯒꯤ ꯑꯩꯅ ꯔꯤꯁꯔꯁ ꯇꯧꯕꯁꯤꯒ ꯃꯔꯤ ꯂꯩꯅꯅ PhD ꯇꯧꯕꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯅ ꯄꯥꯈꯤꯕ ꯃꯅꯤꯄꯨꯔꯤ ꯂꯤꯇꯔꯦꯆꯔꯒꯤ ꯑꯥꯔꯇꯤꯀꯜꯁꯤꯡ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯖꯔꯅꯦꯜꯗ ꯍꯥꯞꯈꯤꯕ ꯑꯥꯔꯇꯤꯀꯜꯁꯤꯡꯁꯦ ꯃꯁꯤ ꯍꯟꯗꯛꯀꯤ ꯃꯃꯥꯡꯒꯤ 2024ꯒꯤ ꯀꯩꯅꯣꯁꯤꯗ ꯖꯨꯂꯥꯏꯒꯤ ꯇꯥꯡ 13ꯂ ꯑꯗꯨꯗ ꯐꯣꯡꯕꯅꯦꯕꯀꯣ ꯂꯥꯏꯔꯤꯛꯁꯦ ꯑꯗꯨꯒꯤ ꯂꯥꯏꯔꯤꯛ ꯐꯣꯡꯕꯗꯨꯗ ꯑꯩꯅ ꯊꯥꯖꯗꯕ ꯑꯩꯅ ꯑꯦꯛꯁꯄꯦꯛ ꯇꯧꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯒꯤ ꯂꯥꯏꯔꯤꯛ ꯐꯣꯡꯕꯁꯤꯗ ꯃꯤ ꯑꯗꯨꯛ ꯌꯥꯝꯅ ꯇꯤꯟꯕꯤꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯗꯤ ꯂꯥꯏꯔꯤꯛ ꯆꯨꯝꯅ ꯑꯥꯔꯇꯤꯀꯜ ꯏꯖꯕ ꯁꯥꯍꯤꯇ꯭ꯌꯒꯤ ꯀꯩꯒꯤ ꯈꯕꯔꯗ ꯀꯩ ꯏꯖꯕꯗꯨꯒꯤ ꯋꯥꯅꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯑꯏꯕ ꯃꯣꯏꯅ ꯂꯥꯏꯔꯤꯛ ꯐꯣꯡꯈꯤꯕ ꯂꯩꯇ꯭ꯔꯤ ꯑꯗꯒꯤ ꯁꯨꯝ ꯑꯏꯕꯁꯤꯡꯗꯨꯒꯗꯤ ꯇꯤꯟꯅꯖꯔꯒ ꯃꯈꯣꯏꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯏꯖꯕꯗꯨꯒꯤ ꯋꯥ ꯈꯛꯇꯅꯦꯕꯀꯣ ꯑꯗ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯇꯧꯕꯁꯤꯗ ꯃꯤꯁꯦ ꯑꯉꯛꯄ ꯐꯪꯅ ꯅꯨꯡꯁꯤꯕꯤꯗꯅ ꯍꯥꯏꯇꯥꯔꯦꯀꯣ ꯂꯥꯛꯑꯒ ꯂꯥꯏꯔꯤꯛ ꯐꯣꯡꯕ ꯅꯨꯃꯤꯠꯁꯤꯗꯤ ꯃꯤꯁꯤ ꯌꯥꯝ ꯇꯤꯟꯈꯤꯑꯕ ꯑꯗ ꯃꯌꯥꯝꯗꯨꯅꯐꯥꯎ ꯇꯤꯟꯕꯤyu ꯃꯌꯥꯝ ꯑꯁ ꯅꯪꯒꯤ ꯉꯁꯤꯒꯤ ꯃꯤꯁꯤꯗꯤ ꯏꯕꯨꯡꯉꯣ ꯑꯣꯟꯊꯣꯛꯅ ꯌꯥꯝꯃꯤꯍꯦ ꯅꯪꯕꯨ ꯅꯨꯡꯁꯤꯗꯅ ꯂꯥꯛꯄꯤꯌꯨ ꯃꯌꯥꯝꯁꯦ ꯑꯍꯜ ꯌꯥꯝꯅ ꯆꯍꯤ ꯌꯥꯝꯃꯕ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌꯒꯤ ꯑꯍꯜ ꯑꯣꯏꯔꯕ ꯑꯍꯜ ꯂꯃꯟꯁꯤꯡꯁꯦ ꯀꯛꯆꯤꯡꯗꯒꯤ ꯇꯦꯟꯊꯥꯗꯒꯤ ꯑꯗꯒꯤ ꯃꯣꯏꯔꯥꯡꯂꯣꯝꯗꯒꯤ ꯃꯥꯏꯀꯩ ꯁꯨꯅ ꯂꯥꯛꯄꯤꯈꯤꯕ ꯅꯨꯃꯤꯠ ꯑꯃꯈꯛ ꯑꯣꯏꯈꯤꯕꯀꯣ ꯃꯗꯨꯒꯤ ꯅꯨꯃꯤꯠꯁꯤꯃꯒ ꯑꯩꯅ ꯑꯏꯕ ꯑꯃ ꯑꯣꯏꯅ ꯆꯪꯁꯤꯟꯖꯔꯛꯄꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕꯁꯦ ꯅꯨꯃꯤꯠ ꯈꯜꯂꯨꯗꯦ ꯑꯣꯗꯤꯑꯣ ꯀꯦꯁꯦꯠ ꯔꯤꯂꯤꯁ ꯇꯧꯕ ꯅꯨꯃꯤꯠꯁꯤꯃ ꯑꯗꯨꯒ ꯑꯩꯒꯤ ꯂꯥꯏꯔꯤꯛ ꯐꯣꯡꯕꯁꯦ ꯃꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯃꯒꯗꯤ ꯒꯧꯔꯤ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠ ꯑꯣꯏꯖꯈꯤ ꯑꯩꯉꯣꯟꯗ ꯑꯣꯖꯥꯅ ꯋꯥꯔꯤꯁꯦ ꯁꯨꯝ ꯂꯤꯕꯤꯕ ꯃꯇꯝꯗ ꯑꯣꯖꯥꯒꯤ ꯅꯨꯡꯉꯥꯏꯕꯁꯤꯗ ꯑꯩꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯌꯥꯎꯈꯤꯕꯒꯨꯝꯅ ꯊꯃꯣꯏꯗꯁꯨ ꯐꯥꯎꯖꯩ ꯑꯣꯖꯥ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥꯒ ꯃꯈꯥ ताना ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯑꯃꯈꯛꯁꯨ ꯁꯥꯖꯅꯤꯡꯉꯦ ꯑꯗꯨꯕꯨ ꯃꯇꯝꯒꯤ ꯑꯀꯛꯅꯕ ꯂꯩꯕꯅ ꯇꯨꯡꯗ ꯑꯃꯨꯛꯀ ꯑꯣꯖꯥꯒ ꯁꯨꯃꯥꯏꯅ ꯐꯝꯃꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯕꯒꯤ ꯇꯥꯟꯖꯥꯁꯨ ꯑꯃꯨꯛ ꯂꯧꯃꯤꯟꯅꯁꯤ ꯑꯣꯖꯥꯅ ꯉꯁꯤ ꯑꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜꯒꯤ ꯁ꯭ꯇꯨꯗꯤꯑꯣꯗ ꯍꯔꯥꯎ ꯍꯔꯥꯎ ꯂꯦꯡꯕꯤꯔꯛꯇꯨꯅ ꯑꯣꯖꯥꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯋꯥꯐꯝ ꯈꯔꯗꯪ ꯐꯣꯡꯗꯣꯛꯄꯤꯔꯝꯕꯒꯤꯗꯃꯛꯇꯁꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯊꯥꯒꯠꯆꯔꯤ ꯒꯧꯔꯤ ꯑꯃꯁꯨꯡ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣ ꯏꯝꯐꯥꯜ ꯂꯣꯏꯅꯅ ꯔꯦꯗꯤꯑꯣꯕꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯑꯩꯅ ꯈꯨꯔꯨꯝꯖꯔꯤ ꯍꯧꯖꯤꯛ ꯇꯥꯕꯤꯈ꯭ꯔꯦ ꯂꯝꯗꯝ ꯑꯁꯤꯗ ꯏꯁꯩ ꯃꯌꯦꯛ ꯏꯕꯁꯤꯡꯒꯤ ꯐꯤꯗꯥ ꯍꯥꯏꯕ ꯍꯤꯔꯝ ꯑꯁꯤꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯐꯤꯂꯝ ꯑꯃꯗꯤ ꯑꯦꯜꯕꯝ ꯏꯁꯩ ꯀꯌꯥꯒꯤ ꯑꯏꯕ ꯅꯟꯗꯣ ꯅꯤꯉꯣꯝꯕꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯖꯈꯤꯕ ꯒꯧꯔꯤ ꯍꯥꯎꯕꯝ ꯊꯧꯔꯝ ꯑꯁꯤ ꯇꯥꯍꯟꯖꯈꯤꯕꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯅꯍꯥꯔꯣꯜꯒꯤ ꯑꯈꯟꯅꯕ ꯊꯧꯔꯝ ꯁꯟꯗꯣꯛꯆꯕ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯊꯧꯔꯝ ꯇꯥꯕꯤꯔꯝꯂꯤꯕ ꯃꯔꯨꯞꯁꯤꯡꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ